अहानबद मरुइब पाउ बंदे मातरम की चाही चामग यांखै सुरक्पगी निंगसिंग थोरम पांगथोखरे यूनियन MOS सावित्री ठाकुर जरीबाम पाइखलिबा प्रोजेक्ट सिंग येंगसिंखरे ngasi su mafam kya da chatna yengsingkadawi amadi lambi semdabagi mayokta chathaba kumbi AC ban hena kansinkre खरमजरी ISTV पु मिरेंग ताबिरी बपुंग नमक पुतराम नोकचरी हौजु पाउ संतोक नपिसरी इंडिया पुंबदा पांगथोक नबगु मणिपुर दसु बंदे मातरम की चाही चामग यांखै सुरक्पगी निंगसिंग थौरम पांगथोखरे निंगसिंग थौरम असना लाकपदा हेना चाखोतपा मपांगल कनबा अमतोइबे इंडिया अमा ओइनबा अखोइ पुन्ना थमोइ सेंगना थबक तोमिनसी हाइना मणिपुर की गवर्नर अजय कुमार वल्लाना फोंदोखरे मणिपुर लेंगा की मीटिंग मखादा आर्ट कल्चर डिपार्टमेंट सिंदना कोनुंग ममांगदा लेबा मणिपुर स्टेट फिल्म डेवलपमेंट सोसाइटी की हॉल द पांगथोखिबा ngasi की थौरम अदुदा MLA सिंह मणिपुर लेंगा की सिविल अमदी पुलिस की मकोक थोंगबा ऑफिशियल क्यासु सरक्या की ngasi की निंगसिंग थौरम अदुगा मरी लेनना दिल्ली की इंदिरा गांधी इंडोर स्टेडियम प्राइम मिनिस्टर न सरुक यादुना पांगथोकपा निंगसिंग थौरम अदुगी प्राइम मिनिस्टर की स्पीच सु मियामदा ताहन की मणिपुर के गवर्नर अजय कुमार वल्लाना मखाताना बंदे मातरम की चाही चामग यांखै सुरक्पगी थौरम असना मतम अदुगी अपुनबा इंडिया अमगी वाखलोन सिंग अदु नहोना निंगसिंग हल्ली मणिपुर की मिरोल क्यानसु इंडिया की दमक कथोक्तुना लाकली इंडिया की निंग तंबगी पुवारीदा मणिपुर के अथौब सिंगी थौतांगसिंग निंगसिंग बचुंगनी मणिपुर के अवांग थाकी आर्ट एंड कल्चर ने इंडिया के अपुनबगी सक्तम चौखत पे इंडिया अमदी इंग तप इंडिया मा सागनबा लौरिबा थौतांगसिंग असि चौथोकचनिंगाइनी बंदे मातरम की नुंगी ओइबा वाखलोन सिंग मणिपुर मियाम की थक्सी खासी मियोक मिचान सिंह असिना खुदम अमसु ओइरी इंग लिसिंग अनि निफुगा तरेट फावबगी मनुंगदा चौखतपा मपांगल कनबा मदी इंग तप इंडिया मा ओइनबा होटनरिबसिदा अइखोइ पुमनमकना थमोइ सेंगना थौतांग लोमिनसी हाइनसु फोंदोखी As we recall the power of Vande Mataram, it's fitting to reflect on the deep patriotism that has always defined Manipur. This beautiful land of rich culture, valor and resilience. The people of Manipur have through every generation embodied devotion to the motherland. From the bravery of Manipuri heroes who fought to defend their homeland, to the indomitable spirit of its freedom fighters, Manipur's contribution to India's history is immense and inspiring. Even in independent India, Manipur continues to shine, producing athletes who bring glory to the nation, artists who enrich our cultural tapestry, and citizens who uphold the ideals of unity, harmony, and progress. On this historic occasion of 150 years of Vande Mataram, let's renew our resolve to work together for a unified and progressive India. तुंगदा बंदे मातरम द यूनिफॉर्म ओइबा कोरियोग्राफिक सिंसु श्री श्री बाल मुकंदो म्यूजिकल कॉलेज गवर्नमेंट डांस कॉलेज अमदी जैन मणिपुर डांस अकादमी की महिरोई सिंह उखी एक स्वप्न है शिव शंभो स्वयं Regional Institute of Medical Sciences RIMS Imphal na National Song Bande Mataram na chahi chamaga yankhai surakpagi ningsing thoram Ministry of Health and Family Welfare ki pauktak matungina administrative block tanga si pangthokre thoram asida institute amati director Professor G Sunil Kumar Sharma Medical Superintendent Deputy Director Administration Din Academic Dental College College of Nursing की Principal सिंह Department की Head Faculty Members सिंह Nursing Official अमदी RIMS की Staff सिंह सरुग्यादुना बंदे मातरम पुन्ना संमिनकी District Administration नोने न सिंधुना बंदे मातरम सकपगी थोरम DC Office Complex नोने द पांगथोखरे थोरम अदुदा महिरोई सिंह District Level Officer Staff अमदी अतोप मियोई क्या सरुग्याकी
Numinini ki Khongcheta Jiribam District Lakliba Union Minister of State for Women and Child Development Sabitri Thakur ngarang Jiribam District Headquarter da thunglaki bagalina District asa paikhatliba Central Projects ingi progress yengsinkre Minister na Silchar Airport da thunglaki bada mafam adugi District Administration taramna okpagalina Jiribam tamna laki mahaki Khongcheta da Ministry of Women and Child Development ki Additional Secretary Valeti Premchand Additional Private Secretary Rahul Kumar amadi Second PA Saurabh Jivedi loinera DC Jiribam Krishna Kumar Yauna Makok Thongba official singna Minister Butaram Uppaga loinana DC Office Complex da Central Scheme amasung project sing district asida matau karam na paikhalibage haibagi matangda review meeting pangtokhi district asida kilometer magi radius ta lenga ki primary school amadi leiba amadi private school chamaga tarana Education sector chokhatnaba hotnaba yauna PowerPoint presentation piduna khanghanbada minister na apen ba phungdokhi ngasi su district asi mafam kya da koina chatuna yengsilamgani hairi Kumbi AC ki MLA da kumbi miyam na MLA ki lanai pocket gi sel putholaga lambi sembiu hai ki balaite lambi di lengang na semgada bani maste MLA na mari leinaba singda takshin biu hai bani MLA na oidaba kya ngang duna kumbi miyambu apang ba siba amadi leirak khulakta wa ngang laga lambi semba sakpa yaroi haina kumbi miyam na hairi kumbi AC ki maru oiba lambi sing mapungoina kumbi wangu lambi dagi hauraga kumbi ithai lambi kumbi apokpi lambi na chingba lambi sing koila sabiu lambi sembiu haiduna kumbi da kumbi miyam na changsilaki lambi tingbagi khongjang ngasi ka thana numit humni susan kibaga loinana hana kumbi area khaktana changsilam lambi tingbadu ngasi dagi kumbi AC ki mafam kyada paksana lambi tingba hokibaga loinana lambi tingbaduna kumbi uchan makong kumbi lamlong kumbi thingel ithai wapopi ithai bazar wangu parking wangu nauda khong wangu sabal sagang na chingba mafam kyada lambi tingbagi khongchat sing khongjang sing changsinaki lambi tingbasina kumbi kaichel fam daba numit humni sukre kumbi lamlong da lambi thingba da sargaram kibi jaya khangembam kobi nupi amana numit humni suraklaba lambi thingbagi khongcherasi local MLA gi mayok tanate lambi asipu chahi kya assembly dana thamlakliba mari leinaba department amadi authorities sing mayok tani numit humni suraba fawba khongjang asiga mari leinana department amadi mari leinaba kanagumba amata laktuna lambi thingliba amadi kumbi miyam gi apamba hanglaba leitri karigumba adumak laktaba thoklabadi changsiliba khongjang asidagi hena kanba khongjang lepa leitana changsilakigani ngasidagi hauraga hana saruk yaramdaba kumbi AC ki manungda leiba khul kya yaurakliba si lambi AC kaya yamna maru oi amadi wabana kham thinglakpadagi khudimak lambi thingba sida hotnaruba haunaruba tawdana saruk yanarakpani hayengdagi di school amadi ata uniform set pa fawba yauna thingba sida konsinbagi firep laurakpa yai masida tholakpa tekcha khudimak mari leinaba mati masa masana pujakadabani haiki Wangu phawbagi lambi se koi JCP tawraga tawkhairage haibagi akoi da plan tawbal loigre lau singuba angangi karigi satliba lairik laisu tambagi satliba ana layengi karigi satliba se yengjaraga akoi na handok jabani by chance yarak taba taraga di tangai phadana koi takhai jagani ana ayeki lalol itiki loine satnari banina kumbi praja khwai khuding makna BJP Congress adu ada haina rajniti tawraga laibibagi mahutta ngasigi lambi yadriba si athuba matamda sembiraga afaba lambi amada satnana bahona bada praja miyam na su banasibu saugatpiyu haiduna media gi thongda appeal tawjari Manipur ki sagyeng mingsilni hainariba loktak imabu miyamda hena khanghanaba amadi tongan thaurang amadi thaudang kya da loktak bu fagarhanaba project kya paikhatpa yanaba amadi lamdam asigi khutsa haiba haibi kya bu puthoktura makhoina sajaba amadi puthokchaba polam kya sing miyamda phanghanaba ki tanjama pinaba ki damak Ministry of Micro, Small and Medium Enterprises Government of India gi makhada Manipur gi tongan ba district sing dagi lakwa entrepreneur kya na sarukadana numit mangani chupna chathagadaba ima loktak expo English Kungamanga, Narang the Bisupur District Sendra Public Ground, Thanga AC MLA T. Rovindro Hotokre. BK Chanu Foundation Amadi Newi Manipur Chapter Na Sendana Pangtukiba Expo Hotopagi Toramada MLA Thanga AC T. Rovindro DC Vishnupur Puzai Langbam, Assistant Director Ministry of MSME Government of India SS Manoj Sharma, Chairperson BK Chanu Foundation and President Newi Manipur Chapter Kangabam Bijya Chanu, State Secretary BJP Manipur Pradesh Dilip Moirangthem, Indigenous Foundation Ukrulgi Raising Awungsi, Maha-Regiment Sendra Post ki Lieutenant Arun Kumar Solonia, MD Akoizam Marketing,
Oinam Dayananda amasung Manipur gi saknairaba artist Hamom Sadanandana president member singwaina saruk yaki Tharom gi saruk amu oina athoiba mithung len singna loktak patanga macha kya thadaki loina na Manipur gi tongan me district kya dagi lagba entrepreneur kya na saruk yatana mana sajaba polam kya puthokna punna stroll nifuna saruk yari ba ima loktak expo athoiba mithung len singna ribbon kaktuna hokdoki loina na cultural gi oiba jagoi kya so miyamda khudol tamki Tharom ga mari laina na MLAT Rovindro na phongdoki bada BK Chanu Foundation na Lamdamasida asigumba expo ma hokdokpasi Lamdamasida gisu entrepreneur kya tholakani haibagi thajabalai ngasi entrepreneur singna puthokleba pothok sing asi maru oina makhoi yamna mathau taribadi marketing haibasini BK Chanu na asigumba expo na chingba pangthokleba asigumba aikhoi gi khud sa haiba singna puthokleba polam sing asibu promote tawbada mipum khuding mangna su mating pangsi makhata na su asigumba thorakleba khud sa haiba sing asibu hena mating pangbiduna local artist sing bu su chakol hanna ba hona minasi hairi Makoina potoi producing si akoi ki local marketing sin ngakta consume to bada akoi hingmanga be kansu leite aduna moina potoi producing si miyam su pamda lainari adu bo sigi matak sa koina khwadi taka tar basi local market si beyond the atopa is sing da koi ki have producing chala laga akoi ki local entertainment miyam se ingat na ba hona ba se akoi yam tangai badabani haiba tanja saista sai ki bisa kangusam foundation na koi sinbi kanda koi central ground sai exception pangtok pasi aduki moiti yamna tagani aini sina koi ki local artisan rogi khutsa hairaba maming chalaba koi artisan sing sina akoi ki atopa state tamba ko producing zone bada bayan seller fair bayan seller mid size ta sina chok mate ma pangani ai base ya ki achaba thajai Manipur da thogli berang asiga mari lainana People's Union for Civil Liberties PUCL na phongkiba report ta All Manipur Working Journalists Union amju buming chathiningai oibu wafam kya yaukhiba du yumfam yaudaba kupna thidokta bu wafam ne report adu withdraw tawduna miyam da lale haijadrabadi ain gi oiba thabak lokhalakani haina amju mari editors guild Manipur na legal notice thakre legal notice adu union gi mahut sinduna advocate Hizam Chandra Kumar gi khuthang da pikibani EZM amadi amju gi secretary Anina Kudek Piduna tholakpa chirol da PUCL gi report ajuda state asigi journalist sing da mingchat amadi pukning sokningai oiba wafam kya yaure masigi mathakta union gi membership oibagi mawong amasung state asigi media ownership gi legal framework sing lana pauthokle maram aduna athubuda lebak miyam khangna lale amasung makoina phongdokiba wafam adu handokle haina khanghalaktrabadi logi oiba chapchaba thabak lokhalakani hairi hosi paugi marthana tema bremtang lominasi Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Sangai tutorial Kwakathen ki class 10 amadi 12 ki revision course ki admission form thaba hausare class 12 ki oina lakliba November 3 tagi class hausare kani loinena class 10 gina December 1st week tagi class hausare kani sahi kuding gi position holder kaya puthokliba coaching center asida ben amadi hostel gi kudong chapasu nubigani matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matung na mayam khana taram nok chari makhata ba pau pizari Sanamahi lining gi pokpa luhongba masung korau nongabagi thoram sing haibi hiramda numit taraga mangani chupna chathakata workshop ama lining thau sanamahi sanglen thaukhre furup ama natraga khunai ama ki nat chatnabi amasung lining laishol masak khangna ba honabada furup adugi pokpa luhongba masung sibagi thoram sing da chawna mami tai haina Manipur University of Culture gi vice chancellor Professor Paunam Gurindro na phongdokre workshop asi lining thau sanamahi temple board amadi Manipur University of Culture anina khutsamnaduna haying khongwal
ufang yumfomda leiba sanglen asida university asigi vice chancellor professor Paunam Kunindrona haudokhibani workshop asida kabui furup yauna lining Sanamahi lining with Hazaba Madi Chatpa Mui Kana Sarukari. Taramada Professor Gunindrona rides the paces high Bahiram the Wangalunduna. Namdamasigi lining Lishundagi Horaga Chatnabi Nat Kudimak. Scientific Oibamong that is in the Yokat Pahibasi Manipuri University of Culture Gi Ling Traba Pandamni. Masigi Wakal on the workshop was the Sanamahi lining Popa Lohong Bamasung Korong Nongabagi Toram Sing High Bahiramasi Butoktuna. Nainabani. Manamaduna Nasigi Mirolasna Isagi Horak Farm Chatnarol Amadi lining Lishol Kang Nabokot Nabada. Nasi Nainariba works of a Sigi Hiramasi, Tangai Fadana Kangbo Matotai, India Langana Hodokli National Education Policy, Inglisingani Kunda, Fawa, Furup Amagi, Nat Chatnabi Masung lining Lishungi Matanga Yahondana Mahiroi in the Kangana Bohonari. Amarom the lining house Sanamahi Temple Board na Sanamahi lining Chakana Bohanabadanatana, Kel Changlon, Panchi, Tambana Chingbakana, Raba Hiram Kyada, Tabak Singh. Khalak Pasimang Afaba Kongtangi Haina Funduki. Taramadu LSTV gi Vice President Bidyapati Senjam, University of Culture gi Registrar Laishram Radhakanta, LSTV gi Member Secretary Maishnam Siva that the Luang na Chingba, Masak Naiba Miyoi Singh Sarugaki. Requested for something workshop sida any level kuna ekoina khangjaba resource persons sina khangjaba kra masi mayamda pure tamjaba mayam tanaba sida yani okay ekoina masi sida park sana sandopa ekoi sikani mo pramai to go hado madu mo to da so mandi om boigani khangjaba ko na council si ami temper ko omisi Manipuri University of Culture masi pangthok jami JD Memorial Foundation की तरागा हमदोई सुबह फाउंडेशन देगा मरी लेना इपाक फिल्म प्रोडक्शन मणिपुर ना नौना पुथोकपा पिंकी साइकोमना सैसकपा जेलिस अमदी जितेश्वरीना एक्ट तौबा लाउको तोइना हाइना मिंगथोनबा म्यूजिक वीडियो अमंगसे रिलीज तौखरे थरमसिगी मनुंग चना डॉक्टर आर.के. नयन सनाने इबा याहौ थेंगबा खोइमु मणिपुरी फीचर फिल्म सुम यामदा उतकी JD Memorial Foundation अमदी इपाक फिल्म प्रोडक्शन मणिपुर ना सिंदना पैलेस कंपाउंड लेबा MSFDS की ऑडिटोरियम दा पांगथोकिबा थरमदुदा Kidraba Maharaja Bodachandra Gi Loinabi Rani Sirde Thamaiban Rani Film Forum Manipur Gi Chairman Khangembam Kulesor Danamanjuri University Gi former Vice Chancellor Professor N. Ras Mohona Maroiba Miyoi Singwena Sarugaki Tharamaduga Mari Lainana Producer Dr. R.K. Nayan Sanana Lamdamasida Kudongtiba Kya Mayok Narakpada JD Memorial Foundation as Achoba Thaudang Kya Laudana Masak Thokpa Thabak Kya Tauduna Lakli Adugu Miyam da Khanghanduna Mingchat Tanabadi Honarakide Maru Oidiba Thabak Tuda Mai Onsandana Laki Loinana JD Memorial Foundation Nangasi Fawada Awana Taraba Miyam Ki Mating Adumak Tauduna Lai Amadi Makhatana Panki Gani Haiki फिल्म सी नंबर हौजबसी अवार्ड की दमकता सुनते अवार्ड फंगने आबिजु थाजदे चुमनदा इरांग असिदा नुपी अनि फी थोंगन पुरुबदुदा मैतै नुपागी इज्जत से याम साथीना खोंगोइना गिबसी आइना नुवाइ मंददना मैतै नुपाइदो सुमाइन तवी मणिपुरना सुमाइन तवी मणिपुरी पाट तुरेन चिंग पाट कोइ मैतै नुपीगी साजत लमचत मैतै नुपागी साजत लमचत पुनमक्से आइना मालेमदा पाउदम जबदनी अदुदा मयामना एप्रिशिएट तौबिरकदना देगी मयाम मै अवार्ड सि मथंग वथंग फंगई अदु मयाम पुनमकना टीम मोइना होनबा अदुग लोइना मणिपुर अदु सिनी एन पुथोबदई फंगपनी हाइबसे हांना लौजे हौजलुसलकपदा मरोइबा पाउ अमकना पिसरी वंदे मातरम की चाही चामग यांखै सुरकपगी निंगसिंग थोरम पांगथुखरे यूनियन MOS साबित्री ठाकुर नंजरी मामदा पाइखलिबा प्रोजेक्ट सिंग यंगसिनख्रे ngasi suma फम क्यादा चतुने यंगसिनगतरि अमदी लंबी सेमदबगी मायोक्ता चथबा कुंबी AC बन हेन कंथिनख्रे हजिफाउकी ओइनादि ICB ना संदोकचरी पाउ मतांग सिलुसिनजरे मीटिंग ताबिरी बपुमना मफोम खना खुरुमचरी